ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯃꯤꯔꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯌꯥꯝꯗ ꯈꯔ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯗ ꯑꯗꯨꯝ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯥꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯁꯦꯝꯖꯕꯁꯨ ꯅꯠꯆꯗꯦ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗो ꯑꯗꯨ ꯈꯔ ꯁꯨꯝ ꯃꯥꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯨꯝ ꯌꯥꯎꯔꯝꯕꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤꯜꯂꯛꯑꯒ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯇꯧꯖꯕꯁꯤ ꯅꯠꯆꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯑꯩꯍꯥꯛꯅꯁꯨ ꯊꯤꯖꯔꯒ ꯁꯦꯝꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯃꯥꯡꯉꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯤꯛꯂꯝ ꯏꯁꯥꯒꯤ ꯂꯤꯆꯠꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯈꯪꯅꯗꯦ ꯊꯤꯖꯤꯜꯂꯨꯗꯕ ꯅꯠꯇ꯭ꯔꯒ ꯑꯈꯪꯕꯁꯤꯡꯅ ꯍꯥꯏꯗꯣꯛꯄꯤꯗꯕꯅ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯑꯃꯝꯕ ꯃꯔꯛꯇ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯟꯖꯔꯒ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯗꯨꯒꯨꯝ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯇꯅ ꯊꯥꯅ ꯌꯥꯗꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯂꯥꯏꯃꯥꯡ ꯈꯨꯔꯨꯝꯕ ꯂꯥꯏ ꯇꯥꯟꯊꯣꯛꯄ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯩ ꯑꯗꯨꯕꯨ ꯃꯁꯤ ꯄꯥꯝꯕꯤ ꯃꯈꯜ ꯑꯅꯤꯅꯤ ꯑꯃꯅ ꯈꯣꯏꯖꯨ ꯀꯧꯏ ꯑꯃꯅ ꯂꯩꯈꯥꯝ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯤꯉꯨ ꯁꯂꯥꯏꯂꯦꯟꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯂꯥꯛꯄꯗ ꯄꯥꯝꯕꯤ ꯑꯅꯤ ꯑꯁꯤꯁꯨ ꯃꯇꯥꯔꯩ ꯑꯣꯏꯅ ꯌꯥꯎꯔꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯐꯧꯑꯣꯏꯕꯤ ꯏꯃꯥꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯗꯨꯅ ꯂꯥꯡꯒꯣꯜ ꯀꯨꯝꯍꯩ ꯑꯃꯒꯤ ꯆꯠꯄ ꯇꯥꯔꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯈꯣꯏꯖꯨ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯈꯥꯝꯂꯤꯕ ꯃꯇꯥꯔꯣꯏ ꯃꯍꯥꯛꯅ ꯂꯩꯈꯥꯝ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅ ꯐꯗꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯃꯐꯝꯗ ꯅꯕꯦꯝꯃ ꯑꯩꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯖꯨꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯥꯟꯊꯣꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯏ ꯑꯗꯨꯒ ꯂꯩꯈꯥꯝꯅ ꯑꯐꯕ ꯂꯥꯏ ꯈꯥꯝꯗꯨꯅ ꯊꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯋꯥꯔꯣꯜꯗꯅ ꯈꯣꯏꯖꯨꯅ ꯂꯥꯏꯔꯦꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯂꯩꯈꯥꯝꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯄꯨꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯃꯇꯝꯗ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯣꯜꯂꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯁꯤꯖꯤꯟꯅꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩ ꯃꯗꯨꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯔꯥꯠ ꯊꯧꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯕꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯅꯔꯤ ꯃꯤꯇꯩ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯄ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯏꯄꯥꯟ ꯊꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯏꯃꯨꯡ ꯑꯗꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯩꯅꯤꯡ ꯀꯨꯝꯂꯤꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯇꯥꯟꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯍꯛꯆꯥꯡꯗ ꯂꯥꯏ ꯊꯣꯛꯇꯨꯅ ꯐꯨꯔꯤ ꯃꯀꯨꯞ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯃꯩꯈꯨ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯌꯩꯍꯟꯕꯗ ꯐꯨꯔꯤ ꯑꯗꯨ ꯍꯟꯖꯤꯜꯂꯤ ꯂꯥꯏ ꯊꯣꯛꯄ ꯐꯍꯜꯂꯤ ꯃꯁꯤꯕꯨ ꯂꯥꯏꯀꯪ ꯍꯨꯝꯕ ꯀꯧꯏ ꯂꯩꯀꯥꯏꯗ ꯑꯁꯤ ꯑꯅꯥ ꯅꯠꯇ꯭ꯔꯒ ꯑꯀꯤ ꯑꯈꯪ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯑꯃꯗꯤ ꯃꯄꯥꯟꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯅꯩ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯑꯀꯤ ꯑꯈꯪ ꯅꯥꯏꯅ ꯑꯉꯥꯡ ꯀꯞꯄ ꯃꯇꯝꯗꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯩ ꯊꯥꯗꯣꯛꯅꯩ ꯈꯣꯏꯖꯨꯅ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯏ ꯂꯩꯈꯥꯝꯅ ꯂꯥꯏ ꯑꯐꯕꯕꯨ ꯈꯥꯝꯃꯤ ꯍꯥꯏꯅ ꯊꯥꯖꯅꯩ
अरुबा लाइगी थौरमदा खोजु लेखाम याउदबा यादे लाइओक तिनओक याउरकपा मतमदसु लोइनना मी असिबा पोलोइबा याउरुबगी हंजिलकपा मतम नत्रगना इमुंगदा मी तोइना नारक यलकपा असियाना तोइना याउरकपा लांगफै चलुबदगी हंजिलकपा मंग हादा मकु मंग तोइना मंगलकपा कया असिदा खोजु लेखाम मई थारगा मैखु अदुना सेंगदोकपा लाई फत्तबबु तानथोकपा नत्रगा लाई अफबबु खामहौबगी चनवी लेप लैतना चथरगले अदुबु अखंग हिसिंगना हाइबीबा मतमदा लाइनिंग थौगी कादा खोजु लेखाम असि पुसिनबा यादे फते तौहैदे हाइदना असुमनसु थंबिरमी असुमना खोजु लेखाम हारिबा खोगी कांगलेफांग दमदम मसिदा युमथोंग खुदिंगदा सिजनरिबा अदुगुंबा याम मरु ओइख्रबा अदुगुंबा पोसक पांबी मखल अनि पुनसिलगा ngasi ngasi ma खोगी लाइटिन gi थोरम द सिजनरिबा पोसक असि कयामुक मरु ओइबगे हाबदु ngasi gi वीडियो असिना हरगलिबा नहारोल सिंह अदुगा हानदगी खंगदना लैरिबा कयादा वीडियो असिना चाउना मतिंग ओइरगनि हाइदुना मयाम द हाइजरी लोइनना वीडियो असिबु मेंग ताबरिबा चिलनाव सिंहबु मनुपुर मिरर के माइकैदगी थागतपा फोंदोक्सरी कांगलेपा इमाना याइफरे।